ngasi phongkiba tungan tungan ba manipuri sifong sing amasum thokiba thakdo wa thok sing dagi maroibi ipauk sing miyamna thamjagi ahan bad special content moina ngasi phongkiba naharol gi thaudang pauk sigi ani subulamai digi editorial page tagi lokusar kana miyam special content moina thamjagi manipur bu nungai handriba makai barat amadi manipur lenga potha pham khangroi Myanmar thokliba Lanmi amadi Rabel singgi marakta thokliba lanam su Manipur da Lamlanba kharana taliba separate administration si mari irai te leina ba lan singni sarol surol mari mangarom lori roi da balani Manipur gi naharol kya asumba mayonda sumbi haudra badi yamna maning hanbi state ama oi hogani Dr. Akoisna Singha Pitribigi maning makha tamduna leiba lebak singi manungda Manipur matamamada ningkha tamduna leijaramba Manipur gi mahausa lairembina sembiramba prakriti gi fajaba karamatana su saithaba ngamloi hanagi ariba barat amadi angres gi miyoising Manipur yauksilakpada tin yona khangkhiba fajaba du ngasisu Manipur gi zuko tampak urkhul gi siroi singsang technopol gi ayuk nomitana hundorakpada chingmaida leisilna paiduna sanaba Chusampur gi kangpokpi yauba singdon gi singsang parengda numit yaibada fajaba amadi loktak pat ki iyaida taramdai numiki geruwa masugi masikna sanagumlaba atawba phumna lei leidunu sanaba hibik uba phangmani singlon mapana koisinba malemda khunda ahan boiba ireibak lamdam sibu kalaktaba malemna sakti leiba lebak singkana yauribagi ing sok lising ani taragani panigi mitop oina sangsilakpa kayasu sanalaiba asibu makhoi ni haina fudita mangjok songmusu adumak yaunarakli Manipur bu pamba lebak singi manungna fatalok singi budi saunu siznariba khanong pok Asia lebak singi manungna sakti leiba leba am oiriba saina kanba yararoi Manipurna barata tinkiba haukibadigi puari amu oina sainana barata nungyoeba malum thamba horakre Sainana Baratpu Kashmir ki awang da leriba Ladakh Barat ki awangam khai paring da leriba Sikkim Indo-Pacific Ocean ki sayenaba madi Barat ki paikhatliba ek is policy na maramoiduna Sainana nungda khasik tuna khangli Saina Buddhist ki lamdamni amaromda Islam onthorakpagi sangsu wangkhalakli Khanong pok Asia lewak singi lengak ayamba Saina Myanmar Canada Laos North Korea Malaysia, Pakistan single lebak singi lengak dictatorship ki lengak singoi bana barat na hariba lebak sing siga tinnabagi muhutta Europe ki lebak singa mari fagana buhane tasengna maksu Saina barat ki foreign policy asi foreign centric oiba matawosi pamde masimaktana maram oiraga barat thugaina buhonabada araiba lambel ama oina barat na Thawai bidraba Manipur gi more yauna bahona bada Saina gi Beijing dagi kilometer lising manga muk oiba kangphal gi lambel Myanmar gi Sin state farga kabo tampak ingsok close to 1982 amadi close to English ngam sani pan gu humpuda Saina gi Lin Jackson lusingba oiba matam thokiba Saina gi opium war gi lanjauna mara moiduna hairiba Lin Jackson yauba opium sizinaba mayamama Saina gi miyamna tanthoraki amasum kabo gi tangbong singi singsang Myanmar gi Sinkuki state sida khundaduna lekhi tanthorakraba Saina gi nagarik mayam amuhana sanghalaktanaba Saina na khona khibaduna Saina gi haujik laingak singna Sinkuki state ki jaumi singamadi Myanmar gi military junta animakta khatna halik Hairiba Myanmar gi ngamkhai paringda leriba Rabel Brotherhood na military junta bu ngamkhrabasu aduga amaromda junta na Brotherhood pu ngamkhrabasu Saina dadi atongbi ki atongba ngaktani kuina soknagadawraba loiba nailaroida balani Saina gi haibabu Manipur gi ahoba ngamkhai paringda yauksinba duni pamliba International Refugee Prevention Act asida khuyek pinariba lebak singi manungda barat yaudrabasu barat ki Manipurda Urkhul district ki kamjong khaktada Myanmar romdagi miyoi lising taruk amadi Mizoramda lak ama thungle hairi matang asida ikoina ningsingba hanagi Mizo National Front ki lusingba laltho walana Mizoram Assam dagi satona bahona bada barat ki yumlona ba lebak sing Pakistan nongpok Bangladesh Thailand Laos amadi Saina dagi mating laukhi amasum lusing basina Mizoram gi chief minister oiraba matamda Myanmar dagi natana atai lebak sing dagi Sinkuki Mizo lepalaitana sangsilak matamda hanagi barat ki PBSM
Lieutenant General Sokia Sahona Nunang Pungdokladuna, Hanagi Mizoram State Minister to the Hangbu Wangamada, Kumlakiba Pakum, Myanmargi Sin State Sagangamadi, San State Singligi Sanglakpa, Mizo Zomi Singi, Mizoramgi, Isil Inau Singaktani, Mizoram Nakaram Natingani Haikiba, Darkar Oi, Barat Amadi Manipur Tugaina Bohona Bigi, Tumdi Aswai directly. Makata ningsing bayava de barat thugaina bahona bada kangphalgi lambelomdagi laklaga Manipur bu ariba kuina silakpa lanbung strategic zone ama oinana bahona bada Manipur gi Susampur dagi Canada gi Gurudwara da leiriba gangte masin manau pro Khalistan gi lusing masing Bangladesh dagi barat pu kalakanjaw bu lusing masing Pakistan amasum Myanmar ni sing leibak singna Southeast Asia gi UNO gi permanent member amana yamlaba khusuklai tengbang duna barat puthugaina bagi damak Manipur gi Moria madi Susampur da lalbung ohelli habisi ikhang khangnara buwapni matang asi yoraba phawp Manipur state ki lengak masingna khong thangpham khangdabagum tawsi tungda akaiba yarok loi haningai leti maramdi Myanmar amadi Rabel singi lan amadi Manipur da Lamlanba kharana taliba separate administration asi mari ireita lainaba lan singi Sarol surol mari mangaram lawyer da balani Manipur gi naharol kaya asumba mayonda sumbi haudrabadi yamna maning hanbi state am oihogani talak sida barat ki lusing basingna barat ki foreign policy barat centric oibigi muhutta foreign centric yamna ka hen oibigi mami tarakpaga loinana haribu lusing basina Manipur gi lalau basingna Manipur barat gi tonga ningbagi ihau sagatpagi dosani haina maral season basi lalau bakhara gi mingda Manipur praja pumba mirai biba thaudo ohelapagum uri basigi muhutta barat na Manipur gi Susampur More Urkhul Tenopal da barat Cantonment Act 2006 salaidana Cantonment Zone semduna samjaraba Manipur gi prajabu awaba pokpasingdagi lanthokduna amadi Manipur gi naharol singbu kanduna nongai handriba makai barat amadi Manipur lengak sing pothapam khangloi amadi sarol surol kya da Manipur gi naharol kya bu manganabagi masa oibadana tana Manipur bu barat ki laimai gi mutkinabagi masa ama oihogani Photo asida Myanmar military na sa tharakpa action dagi kamjong district sangsilakhiba Myanmar refugees singi sakam sing atopa paw modana Indian Armed Forces ngasi malem gi khwaidagi matik saba singi manungda amani IAF ship Indian Armed Forces ngasi anobo matamgi matungina honglakliba apunba lalonggi singnaba singadu thengnaba ngamnabagi damakta semdokle haina ngasi IAF ki ship Air Ship Marshal BR Sauduri na phongdokre Nipan subu Armed Forces Veteran Dega Mari Lena Pangtok Patorama Mada Wangang Madamana, Asiguma Veteran Singasigi Ninga Naba Latrava, Tauna Lamzingamasum, Mieng Namara Moidana, Nasigi Armed Forcing Asigi Yumpam, Ton Kibani Hanisumana Fondokre. Delhi Cantonment Leva Manisco Center the Pangtokipa Taurama the Navy Chief Admiral R. Harikumar Service 3 makal makagi senior officer sing yamlaba veteran sing amasung makoy imung manunggi miyoy singsu saruyaki mangnaki Indian Armed Forces ngasi malemasigi khwaidigi hena faraba force ngi manungda amani haiba wapamasi aikona yaningba pokhani ngasi anauba matamgi matungina honglakliba mawong mataw punamadu singnariba singadu thengnaba ngamnabagi damakta semtokle maru oina supnagi sei maudrarungi mamangna yamna Matau mandara lingkat kiba Indian Air Force asing asidi malemasi gi manungda khwaidigi hena langam phangam draba force ngi manungda ama oiri haina IAF ki ship asina phongdokre asiguma phiba masi haukiba sai kya sida force ngasigi veteran singna ninganaba leitana hona kiba masu singthaningai oina mathau pangthokiba duna ohelakpa ngambani haina su Air Ship Marshal Sauduri na makhatana phongdokre Magna haiki ayakna makoigi ninganaba leitraba thauna lamjinga masum miyeng na ngasigi Armed Forces ngasigi yumpam thon kiba aikoigi veteran punamak napi kiba mawal naidraba dancing atugi damakta tawbimal khangbu sari ngasi asileba asigi damakta thawaina pontha pikraba dugumba veteran punamak adubu matik saba mongna ningsinggadaba numit amasu oi haiba wapamasi thamladuna AF ki ship asina makhatana mathau pangthokpada akhakpa leitana kathokraba singadugi imung manung singa loinana aikoina taibang mapuki maphamda khurumjari haina makna phongdokre service singa sigi maraktagi khwaidigi nauriba IAF asi lingkhatki supnagi sei maudraga mathoi khaktamak
mangai amasum hawkiba English singani kungohomdagi December 13 fawbada aikhoigi record ta veterans lakh aniga lising kunga mathoiga saniga mari leiri haina mahakna phongdokre IAF ki sip asina veteran khudingmaki I pau phaunanaba honaba haibasi arubu wapam amani haina phongdokre mangna haiki anauba issue kya leiri haiba wapam asi ahakna khangi aikhoina asigum issue sing asi service providers sing amasum defense accounts controller general ga khananai nakhi system for pension administration gi makhada mamangi hawkiba sahi aduda pensioner lakh 1.85 konjingkre masigi matungina pension gi senpham adu defense pensioners gi bank accounts singda hapsilagani haina su sip asina phongdokhiba ga loinana veterans gi mafamna mahang ikai khumna bu itkre atopa pawmana Maldives na Mars tha phawgi manungna India gi Lanmi sing handokhina ba taksingkre India amasung Maldives ki marakta yengthina bagi thawong sing hengalakhiba sairakta Maldives ki president Mohammad Moizuna leba adu lairibi India gi Lanmi sing Mars taraga manga phawgi manungda handokna ba taksingkre haina media report amagi matung ina phongdokli Maldives ki president Moizuna haikibada Mars ki tang taraga manga phawgi manungda leba adu lairiba India gi Lanmi sing thadoktuna satnaba khangalakre masi maru oina anti India feeling leba Mohammad Moizubu Mikhalda elector ba matung mamangai gi matamdagi satnaduna lakhiba niti thugairaga China da ahan boin state visit pangthokraba matung tarakpada thawong asi satharkhibani Maldives ki president office ki public policy secretary oiriba Abdullah Nazim Ibrahim hakibada India gi military personnel singna Maldives ta laisilibasi yaroi masi handakta nauna president oina khankraba Moizu gi policy ni Hauzi India ki Lanmi marfugani pan Maldives ta leiri Maldives ki president asna India ki Lanmi singbu handokna ba takshin ki ba thani leiraba matungna Maldives ki president gi deadline si lakhibani mana hakibada leba asimirai ba ki Lanmi sing makhatana lehalaroi hauzi Maldives ki president oiriba Moizu India ki Lanmi sing tanthokiba haibi election ki campaign da mai paklakibani Maldives ki president Moizu na hakibada aikoi apikpa laiba amadi oirambe yai adubu kihanbada satkadaba laiba adu dinati China da numit mangani khongset pangthok luraga halakibada wapamasi phongdorakibani Indian Ocean gi region asikana guma laiba amagi nati amadi Maldives pu kana guma amatagi backyard sunati haiken su paus da phongdorakli atopa pawmadana Tripura da Bangladesh tagi mitop sangsilakpa thingnaba border sil tawkre Thasi ki taraga mari digi hauna Tripura gi Dumbur da pangthokadaba maming leiraba Tritmuk mela gi section tharang lokhat pu oina Tripura police na henba section tharang lokhat paga loinana thauramasugi manungna Bangladesh dagi miyoi kya ain kaina sanglakpa yai haibigi thajaba leibana border sil tawduna elat laukthokre Mela pangthokadoriba Tripura gi Gomati district ki manung sanna leiba Dumbur si Bangladesh ki border ga tainaba jaga amani Numinini subna pangthokadoriba mela asida tribal amadi non tribal devotee singna torel da kumthaduna dharma gi oiba thoram sing pangthokadoribini thoram asigi aroiba numita Gomti district ki Trikamuk hariba awangba singna question ba mafam asida Tripuri tribal singi oina akhanaba thoram sing pangthokadori hariba mafam asi dharma ga mari leidana sahi supa lam koiba lakpa mafam amani mela asigi aroiba numit Pausa Sankrinti pangthokadaba matamasi miyoi lising kya pungadoribani hariba mafamasi ngalinge matamdagi Hindu Tripuri tribal singi oina yamna singlaba mafam amani mela asiga mari leinana Tripura police ki IG law and order Somitra Darna mafamadu laktuna security deploy ki matangda hakthengna yengsinkre khongsada duga mari leinana Amarpur subdivisional police officer Debanjali Roina Mela pangthokadoriba mafamadu Bangladesh ka tainaba border oibana security ground sil tawnabi wafam pukhalakpadagi Tripura police na khudaktagi border sil tawkre adumapu dukandar amadi karwala singdadi mela manung sida border hangdokhaningi Tripura gi IG law and order Somitra Darna hakibada mamangi sahiga yengnarubada mafamadu gi lambi thongi phibam phagatpa yamna security deployment ningthina leire Mela asigi damakta security force person lising amaga saniga yankai deploy tawgani masigi mathata mela manungna Bangladesh tagi mitop sangsilakpa thingnaba border area da special border patrolling and operation pangthokani intelligence agency singasu mikup nahom singna thabak tawri haina phongdokli loisilakpo ina topa pawm Indonesia da maigi sing marapi pokhairakpadigi miyoi kya sapagadaba mafam yengduna hongdokre Indonesia da maigi sing marapi pokhairakpadagi nongthakta sauna
utkup waikupsing kapthorappaga loinana manak nakpada lairiba miyoi safagadaba mafam yengduna hongdoknaba hokre haina pawi source amagi matungina phongdorakli West Samudra Province da Marapi volcano observation post na record tawkhibada meter lising amaga sahum wangna utkupsing kapkhalakpa thingnare masigi matung tarakpada laimai de nong subugum utkupsing adu tarakhi irai numitegi horaga resident samarom hienmana safagadaba mafam yengduna hongdokre Indonesia gi authorities singnasu volcano gi alert level adu 2 da lerambadigi 3 da hengadankre Marapi mai gi singasi ikhang khangauduna pokhairak poibana khudong sadaba kaya ama mayonari mamang segi December thagi angan masaruk da su Marapi mai gi singasi pokhairak tuna climber kungataruk siki atopa kaya mana aso apanangan ki Rubai amadi koha Komantiang da Marapi gi singsep ta miyoi lising amaga samri rom henalei hauki besai gi January thar mai gi singasi pokhai hibadigi active oiduna lakhibane Indonesia da active oiba mai gi singsa amaga kulum henalei amadi leba asi Pacific Ring of Fire gi manungsana leiba oibana yuwa haba amadi mai gi sing pokhai gi thagdok sing toina thoklibani hairene su pau sida makhatana phongdorakli